Nambol sabal kayagi ambusta Chennaba hyriba PLA gi kedar ama police na Phare police na thadorakpa photo da asumba losinaba semjin sajinbagi mami tare September 18 gi numidang wairam pung 9:30 rom tabada Nambol sabal kai da Assam Rifles ki personnel singda attack chathakibada mapung oina Chennaba hyriba miyoi ama Manipur police na Phare Manipur police headquarters gi thadorakpa chirol lamana hai Imphal West district ki Kameng area da khulai paiba miyoi khara leire haibagi akaknaba pau ama fangbadage Imphal West district amasung Bisnupur district police ki kangbu amana 33 Assam Rifles amade atai security force ka khosamnaraga ngasi numit jungba matung pung amarom tabada akhanana operation ama chathake operation adu da Imphal West district ki awang laikin thabi awang laikai digi khomdram Ojit Singh Elias Kailan chahini putaret apokpal laikhidraba KS Mani Singh Phare Phare miyo adu bel de thadokuna leiriba PLA gi member ni haina masana phongdok sake adubu hawjiksu makhatana party asige thabak tawi hairi kumja lising ani ga sumna taret ki April 22 da mahak pharuraga laiki hairi Makhatana pahang sathabada September 18 gi numidawaram pung 9:30 rom tabada Bisnupur district ke Nambol sabal laikai da 33 Assam Rifles ki personnel singda sathakhiba attack ta miyoi asi hakthengna na senai haina phongdok sake numittu da makoina AR personnel singda nomai kaplam laba matungda loktak pa tamna chelaklaga khulai sing adu mafam amada losinduna thamke Pharaba miyoi asina haidoropagi losinduna thamlamba khulai sing adu phagat pangamle khulai sing adu de magazine mari galonana A4 rifle nama magazine ani galonana HK rifle nama magazine manga galonana AK rifle ani magazine ahum galonana insas rifle nama lethos cell ahum AK gi maru samaga humputara M16 gi maru chaniga tarataru insas gi maru humputaret mobile handset ama wallet ama amasung Aadhaar card amani hairi Pharaba miyoi adu makhatana wahang pahung chathabada loinana September 18 da chathakiba attack atu ki matangda achumba langla langjin khangba ngamle hairi thagdog aduga mari leinana atai janariba miyoi sing phanabagi damak makhatana thibahumba ki thabak chathare haina police na phongdorakle Marak asida pharak pani haiduna police na thadoraki ba khulai mayam utpa photograph adu semjin sajin ba asumba losin bagi mami amatare haina social media da viral oirakre photograph adu da thari ba table adu ki mathakta thamliba khusukulai sing adu to sopta semjin bani haibasi yamna mayek sengi maram aduna thadorakli ba photograph asi police na karamba wakhal londa yumpham oiraga thadorakpano amasung madu makoina tawkhribra haibagi matangdadi chap chaba khangba ngamdri panba yabadi sakhangdaba singna tha asigi 18 gi numidang warang pum 9:30 rom tarakpada Nambol sabal laikai da chathakhiba ambush adu da 33 AR gi nab subedar ama yauna personnel ani hat ki atopa mangana sohan ke thawdok adu ki tungda police na ambush adu da Chennaba hyriba Maruti bel ama phangba ngamkhiba laikrai police na Pharaba Maruti ben MN01W6624 adu wangoi police station gi manung chanba mutum yangbi dagi ni kasi ayu phangba ngamkhibani ben adu gi mapu ani khak police na hauji police custody da remand tawlawna machin hangbagi thabak chathare ambush athaduna AR gi personnel ani hat ki ba amasung manga sogan ki ba thawdo adu mai ke dom da leiba miyam yaning da phongdoktuna wakan mifam jathaki loop ke ana su yaning da kholaw lakhi khwaidigi henangak pa mana Committee on Tribal Unity Kotuna AR gi personnel hatpa masung sokhan bagi thawdo adu bu yaning da phongdoktuna numit humni gi economic blockage chathakani haina tarurabani RK production numit tarani ge manung da Sengdoktrabadi Mathanta Sijaragani makhl imung manung na inthokpiraba amadi kana laijidraba ahal kayagi sangjafam oiriba langol all as hombu miyamda lan uhanba yaba moongda RK production kauba channel amana ngarang thadorakhiba video adugi matangda numit tarani gi manungda Sengdoktrabadi all as home asigi chairman oina mangi masana Mathanta Sijaragani haina phongdokre ngasi Manipur Plus Club ki Thangjing Hall da hiram asiga mari lena pangthokkiba pawgi mifam amada wafam asi phongdoladuna chairman oina mangina hai masagi pongna pham lamdam thangada leiba lokpham kaya yonthokuna lamdam masida leiriba ahal kaya bu mafam asida thamduna makhoi gi awat apa leitanaba kanna honaduna lakli
matam sanga lengaki matang yauna home asida leiriba mioi singidamakta kanna honaduna lakliba home asibu miyamda lana uhanba yaba video ama RK production na sandorakliba asi athuba matamda Sengdoktrabadi RK production gi mathakta logi oiba mateng lauduna kota wakalagani masida natana masagi oizaba kya thadokna ahal oiraba mioi singidamak hingzariba mahaki mingsa theliba RK production na numitarani gi manungda Sengdoktrabadi masa Mathanta Sijaragani home da lakpa cheng sak yonduna sai haiba tongan ba maral kaya RK production na saidorakliba ase laibak thibani amadi mahakna video atuta phungdoklakliba wafam sing adu yumpham oidabani kumja lisingani ga sumna tarukta register tauram ba matungda ahal oireba singi oina chalairiba oles home ase hek hobadagi lengaki mateng yaukuna miyamgi mateng ga loinana hingminnaduna lakli oles home asida leiriba ahal oireba singi mathakta ana aye yaurakpa matamda mingondagi sel puduna layengba kaya amasu yauri masida hongi mingda sel tali haiba RK production ge wafam asimadi yumpham yaudabani mina piramba selna home asida changba pochai kya leibata natana home asibu semgat sagatuna wana honarakpani adubu RK production na home asigi mingda kanaba kaya laguna leire haiduna maral sirakpa asimak yamna angakpa poi maramaduna RK production na home asida siraktiba maran mayam asigi evidence piba ngamdrabadi masa matomta suicide tawguna Sijaragani hainasu akanba wafam tamlakli Tronglawbidagi police na miyoi ama fakibagi mayokta miyamna lambi tingkre Moirang police station ge manung chana leiba Tronglawbidagi miyoi ama ngasi ayuk anganbada Bisnupur district police commando team amana phaki haibagi matangda Tronglawbigi miyam hawraktuna misam phaba yaroi condition yawduna fakiba miyoi thadorakadabani haina khongjang changsiladuna tidim lambi tingkre Tronglawbigi khunja singdagi phangba paw amagi matuk ina Bisnupur district commando na faki hairiba miyoi adugi maming Salam Kipgen sahi 98 apokpa S mangei Tronglawbi awang laikai dikini Salam Kipgen phakibagi thawong adubu yaningda phungdokuna ngasi ayu anganbadagi hauna Tronglawbi gi miyam tholaktuna lambi thingbagi khongjang changsenke loirana Tronglawbi gi mera paibi lupsingna SP Bisnupur Unanaba District Police Headquarters tamna changsenke khongjang changsiliba miyoi singge maraktagi miyoi khara khangetlaga SP ga unaduna warisana ringe gi serakta ngahaki oina lambi tingbagi khongjang komthoktuna miyambu chathok kasin tawba yahanke haujimaki oina di fakiba miyoi adu thadorakpagi pawfangdri hari Sector 12 pak sawa mafamda popi pambi tharamba thengnare handakta chathakhiba drone survey amada Manipur gi hector 12 pak sawa mafamda popi pambi tharamba thengnare Chennaba district manakta umang kokthoklaga popi pambi sing tharamba thengnakhibani sohora technology na satellite yumpham oiraga chathakhiba survey aduda state asigi hector 21,100 pak sawa umangi saruk kokthok lamba thengnake kumja lisingani kunma thoi dagi hauraga kumja lisingani kunmanga fawbada Manipur gi oina hector 21,100 pak sawa umangi saruk kokthok lamba thengnare loinana lona yadaba moongda upambi sing yanthatpaga loinana mafam kyada pak sanna popi pambi tharambagi drone khudam survey adudagi mayek sena khangba ngamke sahi asigi angan basaruktage manung hanjinba singe mafam singda drone sisinaduna karam mafamda umang kokthokpage amasung popi pambi thabage haibagi matangda akhanaba team amana thijin humjinbagi thorang lokhatula lakibani Senapati district ki kuki singna namna taba upper amasung lower khabum village ta popi thanaba lam hector 13 kokthokpa thengnare forest State government na war on drug ki manung chana changsilakpa khongthang amada mari leinaba land department haibadi forest department na singi manung hansinba mafam singda drone sisinaduna ain kaina popi thabra haibagi drive sing chethaba haukibaga loinana Senapati district ki upper amasung lower khabum khul singda popi thanabagi namlam hector 13 kokthokna thamlamba thengnare hairi official loiba pawgi matung in hai Senapati forest division ki official team amana ngarang sathakhiba official operation aduda almen area vehicle UAV amasung drone sisinaduna district asigi manung hanjina leiba upper amasung lower khabum Kul singda sathakhiba Arian surveillance singda hyriba kul asigi chingyada forest ki lam sing chawrakna hector 13 rong kokthoklaga ain kaina popi thanaba thorang tawriba asi thengnarakibani hairi amaromda sathakhiba
aerial surveillance aduda mafam aduda kokthokliba lamgi akoibada hanana khunjasingna kokthokna popi thabagi khudamsu pathengnake hiram asiga mari leinena Senapati Forest Division ge official singna kudakta police ta information pituna police na Khabung Khulgi village chairman da warning thaduna hyriba khulna koliba mafam singda an kaina popi pambi sing thariba sing Mangan takhan gadabani amade matungda hyriba khulgi mafam sing asida popi thaba yaroi haina akanba warning tawkre haidi official gi oiba paw asina makhata duna hai hauji Khabung Khulgi Sinya da Ladiba Mafam Singh Asi Reserve Forest Area Ge Manung Chanbane Amasung Senapati District Police na Konba Mafam Singh Hari Ningsing Bayabadi Manipur State Maru Oina Singh District Singh da Kuki Singh na Reserve Forest Amasung Protected Forest Ki Mafam Singh Ain Kaina Sang Sinduna Forest Ki Lam Kokthok Laga Matung Popi Pambi Singh Paktakna Thaba Haurakpadagi Manipur government asina asoba problem ama mayok ngaduna lagle masigi mathakta Manipur state asi tingna koisinba lam oiba maramna Manipur ge sing ayamba angamba amadi lambi thong kudong sadaba mafamda leiba maramna kuki singna lisangsina forest ki lam kokthokuna Popi Pambi Singh duna drug sungna ba honarakpagi thokdoka mari lenina hauzik Manipurda asoba iheu ama thokuna leire Manipurda sahi asigi February thada president rule thamduna popular government Laikhidraba Matung Hauzik Manipur State Chalairiba PR government Asina Popular government Chatharamba War on Drug Ki Operative campaign Ase Makhata na Chathaduna Manipur Ge District Singh Maru Oina Singh Ge District Singh Ge District Administration Singh da Akanba instruction pikhrei loina and line department oiriba forest department amasung law enforcement body single loina Singh district Singh manung hansinba mafam singda ain kaina popi pambi sing tharibra haina yengsinabagi damakta anouba kulai pithaduna surveillance chathaba haukrei Ladakh ta statehood demand taraduna BJP ki office mai thakre Ladakh ta masing yamlaba miyamna statehood ki demand tobuga loinena Indian constitution ki taruk suba schedule da chalangada bani haina taksilladuna akanba khongjang samchilapga loinena Leha city da leiba BJP ki office mai thakre Ladakh ta khundariba miyoi sada Marfutara taret hena schedule tribe oiba maramna constitution ki ngalokpi naba taruk suba schedule da chalhan naba miyamna khongjang saksilakibani masing yamlaba miyamna haurakhiba ihau adu police na laksina bahonake adubu khongjang jangsilaba singna police tamna nung langsilakpaga loinana police ki gari amasu mai thake statehood demand ga mari lenena numit kharani ge mamangdage protester singna tera henbagi khongjang jangchinduna lakibani panbayabadi kumja lisingani ga taramapan gi august manga da BJP na lusingba union government na constitution ge article 370 chanahan kidabaga loinana Jammu and Kashmir da piramba peace and status laukthokhi amasung state adubu union territory gi thakta saruk ani thokna khaidoke Ladakh ki oina hauzik fawba legislature leitaba maramna Mafam asida leiriba miyamna masagi cultural identity mangkhigadra haina mipaiba pokpadage matam sangna khongjang changsinduna lake Jammu and Kashmir ge saruk ani thokna khaidokiba matam adudagi hauna Ladakh ki miyoi singna 6th schedule gi demand tawgna lakibani karigomba constitution ge 6th schedule na konsinba tarabadi autonomous development council semduna masagi lamngak sanabage right phangalagani haina Ladakh ki miyamna phongdoke